आकाशवाणी इम्फाल R.K Gorani na pau pajari ahanbada maru iba pau khulai thadotuna sarkar changjaragba lalholup ani gi mioi 13 ngasi ayu mukhyamantri nongthom biren singh na taramna okre mukhyamantri na underground lupumna mukta thoroktuna wari sanana ba amasung santi oina waruisin prongna bohone si haina appeal tawri Raija amasung jila singi MIS coordinator singi training amasung capacity building matangda Awanupo Raija Singh Oiba Numit Nini ki regional workshop among Shidagi Imphal da Haukre. Sangai Cooperation Organization ki awang bathaki mi phamjaro na bagidamak Pradhan Mantri Narendra Modi Numit Nini ki khongjatanga si Uzbekistan ki Samarkand chatka dauri amasung Chhattisgarh Himachal Pradesh Tamil Nadu Karnataka amas Uttar Pradesh ke jati kanglup khara schedule tribe list ta hapa kendra ki mantri mandal na yare. Khulai thadotuna sarkar changjaragba lalholup ani gi mioi 13 ngasi ayuk mukhyamantri nongthom biren singh na taram okre makhoi sing adudi KCP People's War Group ki kada 12 amasung KYKL ki kada ramani makhoi na changjarakpa matam aduda lethot gun ani 9mm pistol ahum IED ahum detonator ani radio set ani letterhead manga amasung KCP MC gi namduna sel khaibi se mari pisilakhi Imphal ahamba Manipur Rifles ke banquet hall da pangthokpa thoromad da wangang bada mukhyamantri nongthom biren singh hai Pradhan Mantri Narendra Modi gi lamsing makhada raija ashida santi lerakpadagi tongan bala loluki miyo ki asangjarakuna jati ki apun isial tillare mahangna underground lupumna makta thoroktuna wari sanana ba masung santi oina waru sin prongna bhone se aina appeal tawki Griha Mantri Amit Shah gi warol palladuna mahakna hai nungi maru amata kap loi amasung FIR amata chaloi Tharumda atai mantri singam su Raja Sarkar ki makok thong officer sing yauki Raija amasung jila sing management information system MIS coordinator sing training amasung capacity building matangda awangnupo Raija sing oiba numit ini regional workshop amanga sidagi Imphal da haukre workshop adu samagra shiksha Manipur na sinbani Hotel Imphal ke sangai holdo workshop adu hodokladuna Manipur Sarkari Commissioner Education S Gyan Prakash na hai Unified District Information System for Education Plus UDAS Plus asi Human Resource Development Mantralaya School Education Department semgat pani Masi Bharat Sarkar gi NIC na yengsilli magna hai Information System masi school sing akupa warol khomjin ba decision nei masidagi phanglakpa data gi mating na ikoi na maram sana warip lawanga mi amasung masina school sing gi performance cholagri ba sing maram sing adu khangdokpa da mating oiragani Haudopage Tharmada Wangang Bada Manipur Sarkar ki Director Education S L Nandakumar Singh na hai angangi mari makhong libagi thabak child tracking asi UDAS Plus ta hapsi lagani mahak na hai wafam asi sahi ter ki mamang dasu mahak na Shiksha Mantralaya da taksin khrabani From this year, child tracking exercise is going to be incorporated in the UDAS Plus. This will only be possible because of the collective efforts of the officers of the state and Ministry of Education. In fact, the census data with great difficulty in the country is published every 10 years. However, our UDAS Plus is published every year. The data for UDAS Plus is based as on 13th September of the previous year. So implementation time is very crucial for successful implementation of interventions which is approved in PAB. Workshop Haudopagi Tharmadu Kendra ki Shiksha Mantralaya ki Statistical Division ki Deputy Director Bikram Tanwar Mantralaya asig official sing NIC officer sing amso Raija ki Education Department ki official sing saruk yakhi DM College of Teacher Education linkhat ki bigi se yankai suba Golden Jubilee thorom ngasi DM CTE Golden Jubilee Hall da pangthokli thorom asida Manipur University ki School of Education ki din Professor T Inaubi Singh DM College of Teacher Education Principal Dr. R.K Singh amasung Hindi Teachers Training College ke Principal Professor N. Sanjoy Singh amasung atay saknay bakya saruyari. Tongan ba jati kanglup ki laiswan sabha pangthokpa hana ki Principal amasung General Secretary Singh na memento piba amasung souvenir phongna thorom masigi mapung oiba sakdam oikhi. Regional Institute of Medical Sciences RIMS Imphal ki Golden Jubilee Tharunga mari lena ngasi nungtil college asigi staff club ta RIMSonian mit desingani kunithoi pangthok kadori tharumdu da hanagi MLA amadi Manipur University Vice Chancellor amasung RIMS ki Director oiramba Professor NG Bijoy Singh
अरिमसा की वाइस प्रेसिडेंट टी.एस. बिजोय सिंह, रिम्स की डायरेक्टर प्रोफेसर शांता सिंह अमसुंग रिम्स के हाने की डायरेक्टर प्रोफेसर एल.पी. माटे सरुक यागनी मसीगी ममांगदा ngasi ayu rims ki jubilee hall da rims ki director na monolith ama mai khum hangdokhi Manipur State Commission for Women gi 33 Foundation Day amasung noming oiba socio-economic and political status of women in Manipur haibesida noming oiba khanan en bi throm amanga si Imphal Hotel Classic Grande da haukre social welfare mantri haikam dingo sina throm da hawdokhi Hawdobagi thormadu da Manipur State Commission for Women gi chairperson amasung members sing amade raijagi tongan tongan thaki nupi sing saruk yakhi Senapati Jilla gi Maram Laksamai 33 kV line mai phangdabadigi Laksamai substation kon mafam sing da September 10 dagi 13 phaw mai pibangam khidre haina MSPCL gi transmission subdivision number 5 ki manager na nungaitaba phongdokli tungda asiguma khodong sataba thondana ba amasung line asi jaraktabada hek yaba makai athu matam da madu kohanna bhonagan haina su zerol amada hairi tabiriba power si Akas Bani Imphal dagini Sangai Cooperation Organization ASEO gi awangba thagi mifam yaruna bagidamak Pradhan Mantri Narendra Modi numit ini gi khongchetanga si Uzbekistan gi Samarkand sat kadawri Sri Modi Uzbekistan gi Rashtrapati Shaukat Mirziyoyev na batan taropati gi satpani Mapal Tharo Mantralay na hai mifam adda losing basing haukiba zai kunasida group asina paket ki bathabak thorom sing yangshin bagaloina na hiram kya thokna amana amabu tengmang pina bayaba sing khanagani Akas Bani gi paumin hai mifam asida ASEO gi member laibak sing amadi observer laibak sing losing basing ASEO gi secretary general ASEO regional anti-terrorist structure executive director Turkmenistan gi Rashtrapati amadi ate batan tawduna kawba losing ba kya saru yagani Sangai Cooperation Organization ASEO ki Council of Heads of States ki kunithu mifam na lamdam asigi amadi malengi maru eba wafam kya khanagani hadaki mifam asi COVID laisen matungda member sing masa yawna pangthop ahan mifam ni mamangi mifam lising ni taramapan gi June Kyrgyzstan gi Bishkek ta pangthoki mifam asda batan tawriba losing basing manungda China gi Rashtrapati Xi Jinping Russia ki Rashtrapati Vladimir Putin Pakistan ki Pradhan Mantri Shehbaz Sharif amasung Iran ki Rashtrapati Ibrahim Raisi yauri Pradhan Mantri Modi na mifam asi yawba satpada ate losing ma kaya ga leibak ani gi oiba pham sing khanaraba yai ASEO asi lising amagi June da sangai de lingkhat ki ba sarkar mayam gi lupni hauji member leibak Nepal lei makoi singdudi China Bharat Kazakhstan Kyrgyzstan Russia Pakistan Tajikistan amasung Uzbekistan ni Pradhanmantri Narendra Modi na thas ke tara treta Madhya Pradesh ki Kuno National Park ta chita gi relocation project hawdok lagani sahi humudra gi matung da chita singa se makhoi gi mahausa gi leifam da ningtam na chathok chasin ngamhal lagani dising amasa pa ma panyang khai ni thoda Bharat Sarkar na lebak ashtagi se tamut khre hain lauk thokhrabani Chhattisgarh Himachal Pradesh Tamil Nadu Karnataka amasung Uttar Pradesh ki jati kanglup khara scheduled tribe list ta hapa kendra gi mantri mandal na yare New Delhi da permission da wangang bada Tribal Affairs Mantri Arjun Munda na hai masi jati kanglu sing asi matam sangdi tanu lakpa dabi edu pi bani mahak na hai khongthang asina makhodi jai patharong singi kanaba phanghan bada mateng oiragani FIFA Under 17 Women's Football World Cup nimbu oina ba guarantee sai tawna ba sumantri mandal na ayaba piki Information amaz broadcasting Mantri Anurag Singh Thakur na hai Bharata World Cup asi lalu automatara mathoi degi kontra mathoi phaw pangthokani Football matching asi Navi Mumbai, Goa amasung Bhubaneswar sanagani magna hai World Cup aduda lebak tarataru ki team sing saruk yagani Aroi bada maroi pau amuk hanna Khulai thadokuna sarkar changjarak labala holup ani ki mioi tara homdoi ngasi ayu Mukhyamantri Nothoman Biren Singh na taram okre Mukhyamantri na underground lupumna mukta thoroktuna wari sanana ba amasung santi oina waroisin program honese aina appeal tawri Raija amasung jila singi MIS coordinator singi training amasung capacity building matang da awan po raija singi oiba numin indiki regional workshop amangashi Imphal de haukre Sangai Cooperation Organization awama thaki mifam yaro na bagidamak Pradhan Mantri Narendra Modi numin ini khongchetanga si Uzbekistan gi Samarkand sat kadawri amasung Chhattisgarh Himachal Pradesh Tamil Nadu Karnataka amasung Uttar Pradesh ke jati kanglup khara scheduled tribe list ta hapa kendra gi mantri mandal na yare pauloi jare